ꯕꯨꯠꯂꯨꯋꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯇꯔꯦꯠꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ, ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯑꯣꯏꯖꯒꯦ꯫ ꯃꯃꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯀ꯭ꯂꯥꯁ 9ꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯤ, ꯈꯔꯁꯨ ꯂꯤꯈꯠꯆꯅꯤꯡꯕꯤ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯣ, ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯥꯗꯒꯤ ꯁꯅꯥꯒꯤ ꯕꯣꯜ ꯌꯥꯟꯕ, ꯈꯣꯝꯅꯝ ꯃꯅꯝ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯦꯛꯇꯤꯚꯥ ꯑꯃꯗ ꯆꯥꯛꯀꯧꯕ ꯂꯥꯛꯑꯦ꯫ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯅꯤ꯫ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯌꯥꯎꯕ ꯂꯥꯛꯄꯅꯦ꯫ ꯀ꯭ꯂꯥꯁ 9ꯒꯤ ꯃꯧꯅꯥꯎꯗꯨꯒ ꯅꯨꯄꯥ ꯁꯅꯥ ꯕꯣꯜ ꯌꯥꯟꯕꯗꯨꯒ ꯔꯥꯁꯤꯗꯤ ꯈꯔ ꯊꯥꯡꯕ ꯋꯥꯠꯂꯦ꯫ ꯃꯆꯥꯅꯨꯄꯤꯒ ꯃꯌꯥ ꯅꯨꯄꯥꯗꯨꯒ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯁꯨꯕꯤꯇꯥ꯫ ꯅꯨꯄꯥꯗꯨꯅ ꯌꯨꯕꯤꯒ ꯄꯥꯏꯔꯗꯅ, ꯈꯪꯗꯕ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯃꯆꯤꯟ ꯃꯧꯄꯥ ꯆꯥꯛꯀꯧꯕ ꯂꯥꯛꯃꯤꯟꯅꯕ ꯃꯥꯜꯂꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯕꯦꯒꯇꯨꯁꯨ ꯅꯨꯄꯥꯗꯨꯅ ꯌꯥꯜꯂꯦ꯫ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯅꯨꯄꯤꯕꯨ ꯊꯤꯔꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯕꯦꯒ ꯄꯥꯏꯕ ꯅꯨꯄꯥꯒꯤ ꯃꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯑꯣꯇꯣꯖꯤꯠꯁꯨ ꯃꯗꯨꯒꯤ ꯀꯥꯡꯂꯨꯞꯇ ꯆꯜꯂꯦ꯫ ꯁꯣꯕꯤꯇꯥꯅ, "ꯏꯆꯥꯁꯥ, ꯅꯣꯏꯕꯨ ꯂꯥꯛꯏꯁꯦ ꯊꯦꯡꯃꯟꯗ꯭ꯔꯣ?" ꯃꯦꯙꯄꯇꯤꯅ, "ꯏꯃꯥ, ꯊꯥꯎꯒꯤ ꯀꯣꯏꯊꯤ ꯊꯤꯅꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ." ꯑꯣꯇꯣꯖꯤꯠꯁꯨ ꯈꯨꯝꯃꯩ, "ꯏꯃꯥ, ꯊꯥꯎꯁꯤꯁꯨ ꯕ꯭ꯂꯦꯛꯇꯒꯤ ꯍꯥꯜꯂꯦ." ꯑꯣꯇꯣꯖꯤꯠ ꯑꯃꯗꯤ ꯃꯦꯙꯄꯇꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯄꯣꯊꯥꯏ꯫ ꯆꯥꯛꯈꯨꯝꯗꯅ ꯃꯦꯙꯄꯇꯤꯅ ꯆꯪꯂꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯕꯤ ꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯂꯥꯛꯄꯕꯨꯗꯤ ꯉꯥꯏꯔꯤ, ꯑꯐ ꯅꯨꯡꯉꯥꯏꯗꯤ ꯍꯥꯏꯕꯤꯗꯦ." "ꯏꯆꯦ, ꯏꯔꯣꯟꯕꯗꯨꯗ ꯑꯗꯨ ꯌꯥꯝ ꯌꯥꯝꯕ ꯃꯣꯔꯣꯛꯇꯣ ꯊꯥꯛꯇꯣꯏꯔꯣ?" ꯂꯤꯛꯂꯥꯅ ꯈꯨꯝꯃꯩ, "ꯀꯩꯁꯨ ꯁꯥꯔꯣꯏꯌꯦ. ꯏꯆꯦꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯗ ꯄꯨꯛꯁꯦ ꯍꯦꯛꯇ ꯁꯥꯎꯒꯠꯍꯜꯂꯒꯦ ꯁꯤꯅꯦꯕ ꯏꯆꯦꯒꯤ ꯃꯑꯣꯡꯁꯤꯗꯤ." "ꯅꯠꯇꯤꯌꯦ, ꯑꯗꯨꯒꯤ ꯅꯠꯇꯦ. ꯅꯪꯅ ꯃꯣꯔꯣꯛꯁꯦ ꯌꯥꯝꯃꯜꯂꯦ ꯍꯥꯏꯔꯒꯅ ꯏꯆꯦꯅ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯀꯣꯛ ꯂꯧꯊꯣꯛꯂꯒ ꯂꯣꯏꯔꯦ." ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯁꯣꯕꯤꯇꯥ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡ ꯃꯆꯥꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯂꯤꯛꯂꯥꯕꯨ ꯌꯦꯡꯅ, "ꯑꯗꯨꯛ ꯌꯥꯝꯕ ꯃꯣꯔꯣꯛꯁꯤꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯦꯟꯅ ꯆꯥꯅꯅꯤ. ꯁꯤ ꯃꯌꯥꯝꯁꯦ ꯊꯥꯛꯂꯒ ꯆꯥꯔꯗꯤ ꯃꯤ ꯁꯤꯔꯣꯏꯗ꯭ꯔꯥ ꯍꯥ? ꯍꯩ, ꯋꯥ ꯈꯪꯗꯕꯤ, ꯏꯆꯨ ꯇꯥꯗꯕꯤ! ꯃꯦꯙꯄꯇꯤ ꯃꯣꯔꯣꯛ ꯍꯩꯅꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯃꯤꯠꯇꯨꯗ ꯃꯣꯔꯣꯛ ꯃꯌꯥꯝꯁꯦ ꯅꯣꯏꯁꯤꯜꯂꯨꯔꯥ ꯍꯥ?" ꯂꯤꯛꯂꯥ ꯋꯥ ꯃꯈꯥ ꯇꯥꯗꯦ꯫ ꯈꯨꯝꯂꯨꯔꯒꯅ ꯍꯦꯟꯅ ꯆꯩꯔꯛꯀꯅꯤ ꯈꯟꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯕꯨꯕꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯛꯏ, "ꯏꯆꯦ, ꯏꯆꯦ ꯂꯤꯛꯂꯥ, ꯏꯆꯦ, ꯏꯆꯦ ꯂꯤꯛꯂꯥꯎ!" ꯎꯪꯗꯨꯅ ꯂꯩꯔꯨꯕ ꯂꯤꯛꯂꯥ ꯃꯥꯒꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯄꯥꯟꯗ ꯍꯟꯖꯤꯜꯂꯛꯑꯦ꯫ ꯕꯨꯕꯨꯅ, "ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯗꯣ ꯏꯔꯨꯖꯔꯨꯔꯣ." "ꯇꯜꯂꯦ ꯕꯨꯕꯨ, ꯏꯆꯦ ꯏꯔꯨꯖꯕ." ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ "ꯏꯆꯦ, ꯅꯪ ꯏꯔꯨꯖꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯣ?" "ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦ, ꯅꯪ ꯑꯣꯏꯅ ꯆꯠꯂꯨ ꯕꯨꯕꯨ. ꯏꯆꯦꯗꯤ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯧꯔꯒꯦ." "ꯑꯩ ꯏꯆꯦꯅ ꯍꯥꯏꯔꯤꯗꯣ ꯌꯥꯕ ꯉꯝꯃꯣꯏ. ꯑꯩꯗꯤ ꯏꯆꯦ ꯌꯥꯎꯗ꯭ꯔꯗꯤ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯆꯠꯄ ꯉꯝꯃꯣই." "ꯕꯨꯕꯨ, ꯏꯆꯦꯗꯤ ꯆꯠꯅꯤꯡꯗꯤꯌꯦ, ꯅꯪ ꯑꯣꯏꯅ ꯆꯠꯂꯣ." "ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯅꯨ ꯏꯆꯦ. ꯏꯆꯦꯗꯤ ꯆꯠꯅꯤꯡꯗꯦꯕ, ꯅꯪ ꯁꯥꯎꯅꯨꯀꯣ." "ꯏꯆꯦ ꯆꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯆꯠꯂꯔꯣꯏ. ꯀꯩꯗꯧꯅꯗꯣꯏꯅꯣ ꯆꯠꯂꯒ?" ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯝꯐꯥ ꯀꯥꯆꯤꯜ ꯑꯃꯗ ꯂꯦꯞꯂꯒ ꯇꯥꯔꯨꯔꯦ꯫ ꯇꯥꯔꯨꯕ ꯃꯇꯝꯗ ꯇꯝꯐꯥ ꯂꯤꯛꯂꯥꯒꯤ ꯃꯑꯣꯡꯁꯤꯗ ꯋꯥꯈꯜ ꯆꯣꯏꯔꯝꯕꯗꯒꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯥꯟꯕ, ꯇꯥꯏꯕꯪꯒꯤ ꯂꯣꯟꯆꯠꯇ ꯍꯟꯖꯤꯜꯂꯛꯄ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯏ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯅꯤꯃꯇꯨꯝꯒ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯗꯤ ꯂꯤꯛꯂꯥꯁꯦ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄ, ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯅꯕ ꯇꯥꯟꯅꯕ ꯌꯥꯕꯗꯧꯅ ꯇꯧꯏ꯫ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯃꯑꯣꯡꯅꯤ꯫ ꯃꯅꯤꯃꯇꯨꯝꯒ ꯑꯁꯨꯝꯅ ꯂꯣꯏꯅꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯐꯅꯤꯗ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯆꯤꯟ ꯃꯧꯄꯥꯗꯧꯅ ꯂꯣꯏꯅꯕ ꯃꯥꯟꯕ ꯃꯇꯧꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ꯫ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯇꯝꯐꯥ ꯃꯤꯠꯂꯨꯗ ꯄꯤꯒꯤ ꯏꯆꯤꯜ ꯅꯥꯏꯔꯛꯏ꯫ ꯍꯔꯥꯎꯔꯦ, ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯃꯛ ꯄꯤ ꯃꯥꯗꯤ ꯃꯥꯒꯤ ꯑꯗꯨꯝ ꯆꯟꯅꯐꯝ ꯂꯩꯗꯣ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯆꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯣ ꯂꯣꯟꯅ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯇꯩꯊꯣꯛꯂꯒ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯎꯏ꯫ "ꯌꯦꯡꯉꯣꯏ,
Imagi bungo mani chece ligla na pamdaba hainadaba thabak-tane taksinba yade ko. Hoi ima adudi chece na pamba tawjarasanu. Ado ima chece se irujadrasu sakauba pubiyu ko. Hoine hoine karigi pudani nachedi pudoine. Ligla na haire yam nungaini hayengdi aidi uti yam chani bubu ko uti yam chaseba. Hoi chece karigi charoi asumna yukto sakauba chatpagi topikna yumdusu marang marangi numitsimagi ayuk khwairman kethelda mina cricket inaba mafamduda dupa ama koina chatli samu mokong mapadani mahakna koina chatlibada chatna chana awapa ama oi manak adaida leba mi amada changsindu hangi kainomta hangeba kari oirabano swaisida wakhal choirabi nupi macha ama samu mokhongsida laiganbani ngasidi mak swaida lairamdre kadomdaga chatki uau laubro mahak mafamsigi akoibisida saragadi laiganbani misaktuna khumai udebu wakhal choiraba angaubu nupa amadi aswaida masjid road haijinba adomda chatkibadongna tawbani o asi hairaga wa makha tade samu mokhongda angaubi leibra haiduna hanglibase liglagi mama taibang nganbane hayeng chakaubu numini liglabu themnauduna mayumda pugi haiduna lawba lakbane pakhe chatludi yadabane liglase mamagi mapamda magi mamagi nupi kabuk leibu kibana mamaga pokminaba mamana luna tawjarasu kabuk leinadi linna mongu hiki kamana yumduda mak changningde tha khara miramda magi nupi mapam silchergi duluda khwang nabagi laing bachatluba lakpada ngasidi liglagi khungul liba phangdre achat awum khudingdangi lambi lamjauda ligla angaubi ubra haiduna kananasu liglagi maramda khangni haibade haibiraktre nahange kaithelgi ata tu khara khullaga kaithel machide yaraklaga samu makhongda oinajaraga lenba liglana ngasi leiramdabase mangonda sathina awaba ma haibadu oi taibang nganba kapli kapli imau ibema likla kadaidano nangda leiriba kaithel khuding koina chatuna thibasu imaugi nungsirba maithongdi budare karibu chariba karibu thakliba aranba khutta taduna imaugi punsi manglabra karamba phibamdano imauna leiriba nang mamabu waraurabra likla likla kadaidano nangna leiriba nang mamabu nungsidraba likla asi hairaga ma kaithel machi amada lepe chakaubagi pochai leiba lakpa kayana minasu chingna chainaba ngamlamde chinkraba traffic maraktuda kocha chatli thong nambonbi mayada amuk lep machi marumda leibrana koyeng yengi chatlabasu yam lapna khak chatte akoibududa suru suru naikalaga leiganbane awabani magi matau sokthaba faure taibang nganba nupa amana masjid romda angauba machatki haibeduda adomdaga chatlangudra haiduna mu thong nambonbi mapada lepambadagi ta masjid ro leibadomda khongkapto thangba horakle angauba madi masjid mapaduda pham imot motladuna achat awuktagi senibudu ure tanjaduda masjid tagi ya la haiduna azan laure Allahu Akbar Allahu Akbar mingthol manade chatnabi khene miyoiba marakta dharma haiba dharma sina kayada chingpa turelgum pakna santhokriba adubu masjid tagi laurakliba azan dusu sembiba mapu ama lei haibagi mabu ningsing haiduna magi matam oiduna maulubina masjid manungdagi laurakpane masjid ki changpham du phamliba angaubudu uraga taibang nganba kapningai azan ga laurakpa ligla ga thiba phangdruba matang oibaga henadu pukning nusi taibang nganba pukning de sole sembiba mapuni nangdi ming manade haiba khaktani pa ture pukri ahumakta ising lei adubu minggaungna khetnale adubu ahum sida tungna pham oiribadi isingni dharma gi langdaida
ꯇꯣꯉꯥꯟꯕ ꯃꯤꯡꯒꯧ ꯀꯧꯈꯤꯕꯅꯤ꯫ ꯌꯥ ꯑꯜꯂꯥ, ꯁꯦꯝꯕꯤꯕ ꯃꯄꯨ, ꯑꯩꯒꯤ ꯏꯃꯧ ꯂꯤꯛꯂꯥꯗꯣ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯊꯃꯣꯏꯗ ꯃꯔꯣꯜ ꯂꯣꯜꯂꯤ꯫ ꯑꯖꯥꯟ ꯂꯥꯎꯔꯤꯕꯗꯨ ꯇꯥꯗꯨꯅ ꯂꯩ꯫ ꯃꯁꯖꯤꯗꯇꯨꯗꯒꯤ ꯃꯈꯣꯡꯗꯨ ꯉꯥꯏꯍꯥꯛꯇꯤ ꯊꯥꯡꯗꯣꯛꯄ ꯉꯝꯗꯦ꯫ ꯃꯄꯥꯗꯣ ꯂꯥꯟꯅ ꯆꯠꯄ꯫ ꯑꯖꯥꯟꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ꯫ ꯃꯇꯝꯗꯨꯗ ꯃꯨꯁꯜꯃꯥꯟ ꯅꯨꯄꯤ ꯑꯃ ꯃꯁꯖꯤꯗꯇꯒꯤ ꯊꯣꯛꯂꯛꯏ, ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯤꯕ ꯇꯥꯏꯕꯪꯉꯥꯟꯕꯕꯨ ꯌꯦꯡꯂꯒ꯫ ꯏꯌꯥꯝꯕꯁꯦ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯄꯨꯕ ꯃꯥꯜꯂꯤ꯫ ꯀꯔꯤꯕꯨꯗꯤ ꯊꯣꯛꯅꯗꯦ ꯍꯥꯏꯕꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯆꯤꯟꯊꯔꯤꯕ ꯃꯤꯠꯂꯨꯗꯨꯒꯤ ꯃꯔꯣꯜ ꯐꯥꯎꯕꯗꯤ ꯈꯪꯏ꯫ ꯑꯜꯂꯥꯅ ꯏꯌꯥꯝꯕꯒꯤ ꯃꯩꯆꯥꯛꯄꯨ ꯃꯨꯠꯊꯠꯄꯤꯕ ꯑꯣꯏꯁꯅꯨ꯫ ꯖꯟꯅꯠꯀꯤ ꯃꯐꯝꯅꯤ ꯍꯥꯏꯅꯔꯤꯕ ꯃꯦꯀꯥꯗ ꯅꯠꯇꯦ, ꯃꯐꯝꯁꯤꯁꯨ ꯖꯟꯅꯠꯅꯤ꯫ ꯑꯜꯂꯥ ꯄꯔꯕꯔꯗꯤꯒꯔꯃꯥꯅ ꯏꯌꯥꯝꯕꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯕ ꯑꯣꯏꯁꯅꯨ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯁꯥ ꯉꯥ ꯐꯥꯎꯕ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯁꯨ ꯇꯥꯏꯕꯪꯄꯥꯜꯁꯨ ꯃꯈꯣꯏꯗ ꯐꯥꯎꯏ꯫ ꯙꯔꯃ ꯖꯥꯇꯤ ꯅꯗꯕꯤ ꯏꯆꯟꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯅꯌꯥꯝꯕ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯄ ꯑꯣꯏꯈꯤ꯫ ꯅꯨꯄꯤ ꯑꯃꯅ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ, ꯑꯜꯂꯥ ꯃꯥꯗꯤ ꯃꯣꯂꯥꯅꯤ, ꯈꯨꯋꯥꯖꯥꯅꯤ, ꯅꯨꯔꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯧꯖꯥꯜ ꯄꯤꯅꯕ ꯑꯣꯏꯁꯅꯨ꯫ ꯇꯥꯏꯕꯪꯉꯥꯟꯕ ꯅꯨꯄꯤ ꯑꯅꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯃꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯊꯧꯅꯥ ꯑꯃ ꯄꯤꯕꯗꯧꯅ ꯇꯧꯏ꯫ ꯃꯥꯁꯨ ꯃꯁꯖꯤꯗ ꯔꯣꯗꯇ ꯂꯩꯔꯝꯕꯗꯒꯤ ꯁꯃꯥꯏ ꯂꯩꯗꯨꯅ ꯄꯥꯔꯀꯤꯡꯗꯒꯤ ꯉꯁꯤꯗꯤ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯣꯡ ꯈꯥꯛꯄꯗꯧꯅ ꯈꯥꯛꯂꯛꯏ꯫ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯣꯛꯂꯦ꯫ ꯑꯣ, ꯌꯥꯎꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦꯗꯅ ꯑꯃꯗꯣ, ꯑꯩꯒꯤ ꯃꯤꯜꯁꯦ ꯈꯪꯗꯤ ꯈꯪꯕꯣꯏꯔꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯥꯏꯕꯪꯉꯥꯟꯕ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯂꯥꯏꯃ, ꯑꯩꯅ ꯌꯥꯗꯕ ꯊꯕꯛꯇꯤꯅꯦ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯂꯣꯏ꯫ ꯅꯪꯁꯦ ꯅꯨꯄꯤꯅꯤꯀꯣ? ꯍꯩꯃꯥ, ꯑꯩꯁꯦ ꯆꯥꯅ ꯁꯥꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯁꯥꯕ ꯂꯥꯏꯗꯤꯗꯣ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ? ꯀꯕꯣꯛꯂꯦ, ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ꯭ꯔꯥ? ꯂꯤꯛꯂꯥꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯇꯪ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯕꯒꯦ? ꯍꯣꯏ, ꯌꯥꯝꯅ ꯀꯥꯏꯌꯦ꯫ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯊꯤꯅ ꯍꯦꯛ ꯀꯥꯏ꯫ ꯅꯪꯁꯨ ꯅꯆꯥ ꯍꯧꯔꯛꯏꯀꯣ? ꯑꯉꯥꯎꯕꯤꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯗꯤ ꯆꯥꯡꯗꯝꯅꯕꯤꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯨꯏ ꯊꯨꯏ ꯍꯥꯏꯔꯒ ꯃꯇꯤꯟꯗꯨ ꯁꯤꯠꯇꯣꯛꯏ꯫ ꯃꯇꯤꯟꯗꯨ ꯁꯤꯠꯇꯣꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯩ ꯑꯃꯣꯝꯒꯨꯝꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯗꯨꯅ, ꯅꯨꯄꯥ, ꯑꯩꯕꯨ ꯏꯁꯧ ꯃꯄꯤ ꯇꯥꯍꯟꯒꯅꯨ꯫ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯃꯤꯃꯥꯟꯅꯗꯕꯤ ꯑꯉꯥꯎꯕꯤ ꯂꯤꯛꯂꯥꯗꯣ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯂꯥꯛꯂꯤꯕ ꯀꯣꯜꯗꯣ ꯄꯥꯏꯈꯠꯄꯒ, ꯍꯜꯂꯣ ꯏꯆꯦ, ꯀꯕꯣꯛꯂꯦ, ꯑꯩꯈꯣꯏ ꯂꯤꯛꯂꯥ ꯂꯥꯛꯑꯕꯣ? ꯂꯥꯛꯇꯦ ꯏꯆꯦ, ꯊꯤꯕ ꯐꯪꯗ꯭ꯔ ꯃꯥꯜꯂꯦ ꯀꯩꯊꯦꯜꯗ꯫ ꯐꯔꯦꯗ, ꯑꯉꯥꯎꯕꯤ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤꯗꯣ꯫ ꯑꯗꯣ ꯅꯪꯇꯅꯤ ꯋꯥꯈꯜ ꯂꯩꯕꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯩꯅꯁꯨ ꯅꯪꯒꯤ ꯁꯔꯨꯛ ꯑꯗꯨꯝ ꯈꯥꯏꯔꯤꯗꯨꯅꯤ꯫ ꯂꯦꯞꯁꯤꯜꯂꯝꯕ ꯂꯧ ꯁꯪꯒꯣꯝ ꯑꯍꯨꯝꯁꯦ ꯂꯤꯛꯂꯥꯒꯤ ꯃꯤꯡꯗꯒꯤ ꯈꯨꯕꯤꯖꯣꯏ ꯑꯃꯇꯪ ꯂꯧꯔꯒ ꯑꯩꯒꯤ ꯃꯤꯡꯗ ꯑꯣꯜꯂꯕ ꯅꯪꯉꯣꯟꯗ ꯂꯧ ꯁꯪꯒꯝ ꯑꯃꯁꯨ ꯈꯥꯏꯒꯦ꯫ ꯍꯥꯟꯅ ꯑꯩꯁꯨ ꯍꯥꯏꯈ꯭ꯔꯗꯨꯅꯤ꯫ ꯏꯆꯦ, ꯃꯁꯤ ꯅꯨꯄꯥꯁꯦ ꯎꯇꯣꯡ ꯑꯍꯣꯕꯅꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯤꯒꯤ ꯃꯤꯆꯪꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩ꯫ ꯌꯥꯝ ꯄꯪꯉꯤ꯫ ꯅꯪ ꯅꯨꯄꯥꯁꯦ ꯌꯥꯝ ꯄꯪꯉꯤꯀꯣ, ꯄꯥꯛ ꯁꯤꯡꯈꯤꯔꯣꯏ꯫ ꯆꯥꯛꯀꯧꯕꯁꯤꯗ ꯑꯉꯥꯎꯕꯤꯁꯦ ꯆꯥꯛꯀꯧꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯁꯤꯕꯨ ꯍꯦꯃꯟꯗ꯭ꯔꯣ ꯃꯁꯤꯕꯣ? ꯏꯆꯦ, ꯍꯦꯃꯟꯕ ꯅꯠꯇꯦ, ꯌꯥꯝ ꯍꯦꯜꯂꯕꯅꯤ꯫ ꯈꯨꯕꯤꯁꯣꯏꯗꯨꯗ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯋꯥꯏ ꯁꯪꯒꯗꯕ ꯏꯌꯦꯠ ꯌꯦꯠꯂꯦ꯫ ꯈꯨꯕꯤꯁꯣꯏꯗꯣ ꯇꯧꯗ꯭ꯔꯤꯈꯩꯗꯤ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯃꯗꯨꯒꯤ ꯑꯉꯥꯎꯕꯤꯗꯣ ꯀꯩꯗꯧꯅꯨꯡꯗ ꯈꯣꯡꯒꯨꯜ ꯇꯥꯍꯜꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ? ꯅꯤꯡꯁꯤꯡꯉꯤ ꯏꯆꯦ꯫ ꯂꯤꯛꯂꯥꯕꯨ ꯆꯥꯛꯀ ꯇꯣꯠꯂꯒ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯕꯗꯣ꯫ ꯈꯨꯕꯤꯁꯣꯏꯗꯨꯗ ꯇꯧꯕ ꯂꯣꯏꯔꯗꯤ ꯑꯉꯥꯎꯕꯤ ꯂꯤꯛꯂꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯉꯥꯎꯕꯤꯒꯤ ꯃꯄꯣꯛꯇ ꯂꯦꯜꯂꯨꯗ꯭ꯔꯁꯨ ꯌꯥꯔꯦ꯫ ꯏꯪꯅ ꯆꯤꯛꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯩꯖꯔꯨꯕ ꯌꯥꯔꯕꯁꯦ ꯅꯠꯇ꯭ꯔꯥ? ꯌꯦꯡꯉꯣꯏ, ꯋꯥ ꯋꯥ ꯂꯥꯎꯕ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯕ ꯌꯥꯕꯗꯤ ꯅꯠꯇꯦ꯫ ꯈꯪꯗꯦ ꯂꯥꯛꯇꯦ ꯍꯥꯏꯒꯅꯨ꯫ ꯑꯃꯨꯛꯇ ꯊꯦꯝꯅꯧꯗꯨꯅ ꯅꯪꯅ ꯈꯨꯕꯤꯁꯣꯏꯗꯣ ꯂꯧꯀꯣ꯫ ꯑꯩꯁꯨꯅꯦ ꯃꯥꯒꯤ ꯈꯨꯕꯤꯁꯣꯏ ꯂꯧꯅꯕ, ꯁꯤꯒꯅꯦꯆꯔ ꯂꯧꯅꯕ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯊꯧꯔꯥꯡ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯣ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯗꯦ꯫ ꯑꯔꯦꯝꯕꯗ ꯑꯣꯏꯀꯣ ꯏꯕꯦꯝꯃ꯫ ꯑꯅꯝ ꯌꯥꯝ ꯀꯟꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ, ꯃꯃꯥ ꯂꯧꯗꯅ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯦ, ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯅꯪ ꯗꯦꯁ ꯑꯣꯐ ꯄꯥꯏ ꯇꯧꯗꯨꯅ ꯁꯣꯏꯗꯣ ꯂꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯂꯧꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯗꯣ ꯑꯩꯒꯤ ꯂꯧ ꯁꯔꯨꯛꯇꯤ ꯄꯤꯗ ꯌꯥꯔꯣꯏꯀꯣ? ꯄꯤꯅꯤ ꯄꯤꯅꯤ, ꯀꯔꯤꯒꯤ ꯄꯤꯔꯣꯏ? ꯑꯗꯣ ꯏꯆꯦ,
ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯇꯥꯈ꯭ꯔꯗꯤ ꯁꯣꯏꯗꯅ ꯁꯥ ꯂꯥꯟ ꯁꯥꯟꯅꯔꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯐꯣꯟ ꯊꯝꯃꯦꯀꯣ ꯕꯨꯠꯂꯨꯍꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 8ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯁꯥꯡꯅꯥꯞꯄ ꯉꯝꯖꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ